ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯈꯨꯜ ꯑꯃꯗ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯥꯗꯨꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯁꯤꯜꯂꯥꯡꯕ ꯆꯠꯂꯤ꯫ ꯌꯨꯝꯊꯣꯡ ꯌꯩꯅ ꯆꯥꯛꯅꯤ ꯐꯤꯅꯤ ꯃꯆꯥꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯆꯍꯤ 12-14 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯅ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯂꯥꯟꯅ ꯀꯣꯏꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯆꯠꯇꯨꯅ ꯑꯩꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯤ, ꯏꯃꯥꯟꯅꯕ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯦ꯫ ꯏꯄꯥꯡꯒꯜꯅ ꯁꯨꯗꯨꯅ ꯏꯃꯥꯕꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯃꯥ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯉꯥ ꯐꯥꯅꯅꯕ ꯈꯣꯏ ꯑꯃꯠꯇ ꯄꯤꯕꯤꯌꯨꯕ ꯏꯃꯥ꯫ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯐꯥꯅꯅꯕ ꯈꯣꯏ ꯑꯃ ꯂꯩꯕꯤꯔꯦ꯫ ꯈꯣꯏꯖꯩ ꯈꯣꯏꯔꯤꯅꯆꯤꯡꯕ ꯁꯦꯝꯕꯤꯔꯒ ꯃꯆꯥꯗ ꯄꯤꯔꯦ꯫ ꯃꯆꯥꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯈꯣꯏ ꯆꯣꯞꯄꯗ ꯉꯥ ꯇꯨꯡꯒꯣꯜ ꯑꯃꯃꯝ ꯐꯥꯗꯨꯅ ꯃꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯔꯥ ꯅꯣꯡꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯤ ꯈꯣꯏ ꯆꯣꯞꯂꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤ ꯉꯥ ꯑꯃꯠꯇ ꯐꯥꯈꯤꯗꯦ꯫ ꯉꯥ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯄ ꯑꯉꯛꯄ ꯐꯪꯅ ꯐꯖꯔꯕ ꯂꯩ ꯑꯃ ꯃꯥꯒꯤ ꯈꯣꯏꯗ ꯊꯨꯔꯝꯃꯤ꯫ ꯂꯩ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯎꯔꯨꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯅꯝ ꯅꯝꯃꯨꯕꯗ ꯑꯍꯜ ꯑꯣꯏꯔꯝꯕ ꯑꯗꯨ ꯅꯍꯥ ꯑꯣꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯩ ꯑꯗꯨ ꯂꯥ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯌꯣꯝꯁꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯃꯥꯗ ꯄꯤꯔꯨꯔꯦ꯫ ꯃꯃꯥꯅ, ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯂꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯑꯆꯝꯕ ꯂꯩꯗꯤ ꯅꯠꯇꯦꯕꯨ, ꯂꯥꯏꯔꯕꯤ ꯏꯃꯥ ꯏꯆꯥꯅ ꯊꯝꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯕꯨꯡꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡꯅ ꯑꯃꯨꯛ ꯃꯁꯤꯗꯤ ꯑꯩꯅ ꯊꯝꯕ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯀꯠꯆꯔꯨꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯂꯩꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯑꯉꯛꯄ ꯐꯪꯅ ꯄꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯅꯨꯄꯥ, ꯅꯪꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯂꯩ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯂꯩꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯆꯤꯟꯕ ꯄꯥꯝꯗ꯭ꯔꯦ, ꯑꯩꯒꯤ ꯂꯩꯃ ꯁꯤꯖꯒꯤꯁꯨ ꯑꯃꯠꯇ ꯄꯣꯔꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯁꯤ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯕꯨꯡꯅ ꯂꯩ ꯑꯗꯨ ꯐꯪꯂꯛꯄꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯛꯆꯕꯗꯒꯤ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯜ ꯈꯔ ꯊꯥꯔꯒ ꯀꯧꯍꯜꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯥꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯈꯣꯏꯗ ꯐꯥꯕꯅꯤ ꯍꯥꯏꯔꯤꯕ ꯂꯩ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯃ ꯁꯤꯖꯒꯤ ꯑꯃꯠꯇ ꯄꯨꯔꯛꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯔꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯣꯟꯒꯅꯤꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯑꯔꯨꯝꯕ ꯌꯥꯊꯪ ꯑꯁꯤ ꯀꯣꯛꯇ ꯊꯣꯡꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯃꯥ ꯑꯗꯨ ꯀꯥꯏꯅꯔꯝꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯁꯥꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯕꯤꯔꯩꯃ ꯃꯇꯥ ꯈꯔꯒ ꯂꯣꯏꯅꯅ ꯏꯔꯨꯖꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯎꯕꯗ ꯁꯥꯕꯤꯔꯩꯃꯅ ꯃꯇꯥꯁꯤꯡꯗ, ꯏꯇꯥꯁꯥ, ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯉꯣꯟꯗ ꯑꯩ ꯂꯩꯔꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯁꯤꯡꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅꯁꯨ, ꯏꯆꯥꯅꯕꯨ ꯌꯥꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯌꯥꯝꯅ ꯐꯈ꯭ꯔꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯋꯥ ꯑꯃꯇꯪꯗꯤ ꯍꯪꯈꯤꯁꯤꯀꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ
ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯉꯥꯅꯨꯔꯩꯃ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯑꯃꯨꯛ ꯂꯥꯛꯄꯗ ꯈꯨꯅꯨꯔꯩꯃ ꯊꯦꯡꯅꯗꯨꯅ ꯃꯥꯕꯨꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯈꯨꯅꯨꯂꯩꯃꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯄꯥ ꯈꯨꯅꯨ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠꯀꯤ ꯃꯔꯝ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯤꯔꯤꯕ ꯑꯉꯛꯄ ꯂꯩ ꯑꯗꯨꯗꯤ ꯑꯥꯗꯒꯤ ꯄꯨꯈ꯭ꯔꯤ ꯃꯌꯥꯁꯦ ꯑꯁꯤꯗ ꯌꯥꯝꯅ ꯍꯧꯕꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯄꯨꯈ꯭ꯔꯤ ꯃꯌꯥ ꯑꯗꯨꯗ ꯆꯠꯂꯒ ꯂꯩ ꯑꯃ ꯍꯦꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯌꯣꯝꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯗꯨꯃꯁꯨ ꯅꯤꯡꯊꯧꯗ ꯀꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯇꯧ ꯉꯝꯕ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯎꯕꯗ ꯍꯦꯟꯅ ꯀꯜꯂꯛꯈ꯭ꯔꯦ꯫ ꯃꯅꯥꯏ ꯁꯝꯀꯛꯄ ꯑꯆꯥꯟꯕꯒ ꯂꯣꯟꯅ ꯆꯤꯛꯅ ꯋꯥ ꯇꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁꯨꯛ ꯉꯛꯄ ꯂꯩꯕꯨ ꯄꯨꯔꯛꯄ ꯉꯝꯕ ꯅꯪꯗꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦꯗꯣ꯫ ꯌꯦꯡꯉꯨ ꯁꯦ, ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯁꯤꯗꯀꯣ ꯊꯣꯏꯗꯤꯡ ꯄꯣꯠꯃ ꯍꯩꯗꯣꯛꯀꯅꯤ꯫ ꯃꯁꯤ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯇꯨꯅ ꯄꯩꯔꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ"꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯄꯨꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯋꯥꯈꯜ ꯐꯨꯡꯕꯪꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯇꯝꯕꯗ ꯈꯨꯅꯨꯔꯩꯃꯅ, "ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯅꯅꯥꯏꯅꯨꯕꯤꯅ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯁꯤꯟꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯄꯨꯛꯅꯤꯡ ꯈꯔ ꯇꯞꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯈꯤ꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯦ꯫ ꯈꯨꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ "ꯍꯦ ꯏꯄꯥ ꯈꯨꯅꯨ ꯅꯤꯡꯊꯧꯑꯣ, ꯏꯄꯥꯅ ꯆꯥꯟꯕꯤꯗꯨꯅ ꯏꯇꯥ ꯈꯨꯅꯨ ꯃꯌꯥꯝ ꯑꯃꯨꯛꯇ ꯊꯥꯕꯤꯔꯛꯑꯣ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯈꯨꯅꯨ ꯅꯤꯡꯊꯧꯅ ꯈꯨꯅꯨ ꯃꯌꯥꯝ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯈꯨꯅꯨ ꯃꯌꯥꯝ ꯂꯥꯛꯂꯕꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯁꯥ, ꯅꯈꯣꯏꯅ ꯅꯇꯥ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯊꯣꯏꯗꯤꯡ ꯄꯣꯠꯃ ꯍꯩꯗꯣꯛꯂꯝꯒꯅꯤꯌꯦ꯫ ꯃꯗꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯕꯤꯔꯒ ꯄꯩꯁꯤꯟꯗꯨꯅ ꯑꯃꯨꯛꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯏꯇꯥ ꯁꯥ, ꯅꯈꯣꯏ ꯑꯗꯨꯝ ꯍꯟꯕꯤꯈꯨꯋꯣ"꯫ ꯃꯇꯥꯒꯤ ꯋꯥ ꯇꯥꯕꯗ ꯈꯨꯅꯨ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ꯫ ꯊꯣꯏꯗꯤꯡ ꯄꯣꯠꯃ ꯍꯩꯗꯣꯛꯂꯤꯕ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯃꯔꯨ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯕ ꯃꯈꯩ ꯈꯨꯟꯒꯠꯇꯨꯅ ꯄꯩꯁꯤꯜꯂꯝꯂꯒ ꯈꯨꯅꯨ ꯃꯌꯥꯝ ꯑꯗꯨ ꯃꯔꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯉꯟꯕ ꯑꯌꯨꯛꯇ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯊꯣꯏꯗꯤꯡ ꯃꯔꯨ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯅ ꯇꯝꯂꯨꯕꯗ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯕꯨ ꯀꯤꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯈ꯭ꯔꯒꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯁꯝꯀꯛꯄ ꯑꯃꯨꯛ ꯇꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯧꯈꯠꯂꯒ ꯍꯥꯏꯔꯦꯗꯣ, "ꯍꯥꯏ ꯅꯨꯄꯥ, ꯅꯪ ꯇꯧꯕ ꯌꯥꯝꯅ ꯉꯝꯂꯦ꯫ ꯐꯔꯦ ꯌꯦꯡꯉꯣꯏ, ꯍꯌꯦꯡꯗꯤ ꯑꯩꯅ ꯐꯧ ꯁꯪꯋꯥꯏ ꯑꯅꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯩꯊꯒꯅꯤ꯫ ꯃꯁꯤ ꯃꯔꯨ ꯑꯃꯠꯇ ꯋꯥꯠꯇꯅ ꯈꯨꯟꯒꯠꯂꯒ ꯂꯩꯔꯥꯏꯗ ꯄꯩꯔꯝꯒꯗꯕꯅꯤ꯫ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯁꯣꯏꯗꯅ ꯑꯣꯟꯒꯅꯤꯀꯣ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯇꯥꯟꯅꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕꯤꯔꯨꯅꯨ꯫
ꯅꯅꯥꯏ ꯑꯩ ꯂꯩꯖꯩꯌꯦ, ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯖꯒꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯉꯥꯅꯨꯔꯩꯃꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯑꯁꯤ ꯇꯥꯕꯤꯌꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯏꯇꯥ ꯉꯥꯅꯨ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯗꯤ ꯊꯥꯕꯤꯔꯛꯎꯕ ꯏꯄꯥ ꯏꯕꯨꯡꯉꯣ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯗꯨ ꯃꯄꯥ ꯉꯥꯅꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯗꯨꯅ ꯉꯥꯅꯨ ꯃꯌꯥꯝ ꯃꯆꯥ ꯉꯥꯅꯨꯔꯩꯃꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯝꯃꯤ꯫ ꯉꯥꯅꯨꯔꯩꯃꯅ ꯃꯇꯥ ꯉꯥꯅꯨ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯁꯥ, ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯏꯇꯥ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯐꯧ ꯁꯪꯕꯥꯏ 2 ꯍꯩꯊꯈ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯐꯧꯁꯤꯡ ꯑꯗꯣ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯣ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯇꯥꯁꯤꯡ ꯑꯗꯨꯝ ꯍꯟꯕꯤꯈꯨꯑꯣ ꯏꯇꯥ ꯁꯥ"꯫ ꯃꯇꯥ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯖꯕ ꯃꯇꯨꯡ ꯏꯟꯅ ꯉꯥꯅꯨ ꯃꯌꯥꯝꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯇꯥꯟꯅ ꯆꯠꯂꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯩꯊꯈꯤꯕ ꯐꯧ ꯁꯪꯕꯥꯏ 2 ꯑꯗꯨ ꯃꯔꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯟꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯍꯧ ꯉꯟꯕ ꯃꯅꯥꯏꯁꯤꯡꯅ ꯐꯧ ꯃꯌꯥꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯄꯩꯁꯤꯜꯂꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯍꯦꯟꯅ ꯀꯤꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯁꯝꯀꯛꯄ ꯐꯠꯇꯕꯒ ꯇꯥꯟꯅꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ, ꯍꯤꯡꯐꯝ ꯁꯨꯛꯂꯩ ꯂꯩꯔꯣꯏꯗꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯇꯨꯅꯔꯦ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯔꯨꯔꯒ ꯍꯥꯏꯔꯔꯦ꯫ ꯅꯤꯡꯊꯧꯅ, "ꯍꯥꯏ ꯅꯨꯄꯥ, ꯅꯍꯥꯛ ꯅꯇꯤꯛ ꯅꯒꯨꯟ ꯌꯥꯝꯅ ꯂꯩꯔꯦ꯫ ꯐꯔꯦ, ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯁꯤꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯂꯧꯔꯨ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯩꯅ ꯁꯤꯟꯒꯅꯤ꯫ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯄꯥꯟꯗ ꯃꯩ ꯍꯧꯗꯨꯅ ꯊꯝꯒꯅꯤ꯫ ꯄꯥꯏꯗꯨꯅ ꯀꯨꯝꯊꯈꯤꯅꯕ ꯋꯥꯁꯥꯡ ꯑꯃꯁꯨ ꯑꯩꯅ ꯌꯨꯡꯒꯅꯤ꯫ ꯅꯪꯅ ꯍꯣꯔꯦꯟ ꯃꯈꯥ ꯌꯧꯔꯒ ꯏꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯝꯂꯛꯑꯣ꯫ ꯃꯇꯝꯗꯨꯗ ꯃꯊꯛꯇꯒꯤ ꯅꯪꯅ ꯇꯤꯛꯅꯅꯕ ꯃꯩ ꯁꯣꯏꯗꯅ ꯍꯩꯊꯔꯛꯀꯅꯤ"꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯍꯟꯗꯛꯇꯤ ꯑꯩ ꯅꯥꯟꯊꯣꯛꯐꯝ ꯁꯨꯛꯂꯩ ꯂꯩꯔꯔꯣꯏ"꯫ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ 3ꯒ ꯇꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯅꯥꯏ ꯑꯩ ꯁꯔꯨꯛ ꯑꯣꯏꯖꯒꯦ꯫ ꯅꯅꯥꯏꯅ ꯐꯅꯕ ꯁꯤꯟꯖꯒꯦꯗꯣ, ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯀꯩꯗꯧꯕꯒꯦ ꯏꯕꯨꯡꯉꯣ"꯫ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯄꯥ ꯁꯕꯤ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯅ ꯀꯧꯖꯕ ꯑꯁꯤ ꯇꯥꯕꯤꯌꯣ꯫ ꯑꯩꯒꯤ ꯏꯇꯥ ꯁꯕꯤ ꯃꯌꯥꯝꯗꯣ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯗꯤ ꯊꯥꯕꯤꯔꯛꯎ"꯫ ꯃꯆꯥꯅ ꯍꯥꯏꯖꯕ ꯑꯁꯤ ꯇꯥꯕꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯕꯤ ꯃꯌꯥꯝ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯛꯂꯝꯃꯤ꯫ ꯁꯕꯤ ꯃꯌꯥꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯁꯕꯤꯔꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯁꯥ, ꯅꯈꯣꯏꯅ ꯅꯇꯥ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ꯫ ꯏꯃꯨꯡꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯃꯤ ꯑꯃ ꯂꯦꯞꯇꯨꯅ ꯆꯠꯄ ꯌꯥꯕ ꯃꯈꯨꯜ ꯑꯃꯠꯇ ꯍꯨꯠꯄꯤꯌꯨꯕ꯫ ꯑꯗꯨꯒ ꯏꯇꯥ ꯁꯥ, ꯅꯈꯣꯏ ꯑꯗꯨꯝ ꯍꯟꯕꯤꯈꯨꯑꯣ"꯫ ꯃꯇꯥ ꯁꯕꯤꯔꯩꯃꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁꯕꯤ ꯃꯌꯥꯝ ꯑꯗꯨ ꯂꯩꯅꯨꯡꯗ ꯃꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯆꯠꯄ ꯆꯟꯅꯅꯕ ꯂꯩꯈꯨꯟ ꯑꯃ ꯍꯨꯠꯂꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯇꯧꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯐꯥꯎꯒꯠꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫
ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯣꯏꯔꯦ ꯈꯜꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯍꯤꯡꯗꯨꯃ ꯍꯔꯥꯎ ꯍꯔꯥꯎ ꯄꯣꯊꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯄꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯅ ꯀꯣꯝꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯁꯥꯔꯗꯨꯅ ꯀꯣꯝꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯉꯝ ꯃꯊꯧꯁꯤꯡ, ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅꯆꯤꯡꯕ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯤꯟꯕꯤꯔꯤꯕ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯗꯨꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ, ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯍꯩ ꯌꯥꯟꯕ ꯑꯣꯏꯖꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯒꯤ ꯄꯥꯎ ꯑꯃ ꯂꯧꯖꯔꯒ ꯑꯩꯍꯥꯛ ꯇꯟꯅ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ꯫ ꯍꯣꯔꯦꯜ ꯑꯩꯅ ꯃꯈꯥ ꯑꯁꯨꯝ ꯀꯨꯝꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯏꯪꯂꯛꯂꯕꯗꯤ ꯋꯥ ꯑꯁꯤ ꯅꯣꯝꯖꯔꯛꯀꯦ꯫ ꯃꯇꯝꯗꯨꯗ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩ ꯑꯁꯤ ꯍꯩꯊꯕꯤꯔꯛꯎ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯡꯂꯤꯕ ꯋꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯁꯥꯕꯤꯁꯤꯡꯅ ꯍꯨꯠꯂꯝꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗꯨ ꯌꯧꯔꯦ ꯈꯪꯂꯕꯗ ꯌꯨꯡꯂꯤꯕ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯋꯥꯁꯥꯡ ꯑꯗꯨ ꯍꯦꯛ ꯅꯣꯝꯂꯛꯄꯗ ꯃꯊꯛꯇꯒꯤ ꯃꯌꯥꯝꯅ ꯑꯆꯥꯛꯄ ꯁꯤꯡ ꯃꯩꯇꯥꯜ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇꯗ ꯍꯩꯊꯔꯛꯄꯗꯨ ꯃꯩꯅ ꯀꯣꯝ ꯑꯗꯨ ꯐꯨꯟꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯤ ꯂꯩꯕꯥꯛꯀꯤ ꯑꯄꯥꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯈꯣꯡꯅ ꯀꯥꯎꯊꯕꯗꯒꯤ ꯅꯤꯡꯈꯥꯏꯗꯨꯅ ꯁꯥꯕꯤꯁꯤꯡꯅ ꯍꯨꯠꯂꯝꯕ ꯂꯩꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯇꯨꯅ ꯂꯥꯛꯂꯒ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥ ꯂꯩꯔꯨꯗ ꯐꯥꯎꯒꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯅꯨꯡꯂꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯁꯝ ꯀꯛꯄ ꯐꯠꯇꯕ ꯑꯅꯤꯁꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯇꯧꯗꯨꯅ ꯑꯍꯤꯡꯗꯨ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯃꯤ ꯊꯥꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯑꯔꯩꯕ ꯄꯨꯈꯠꯂꯛꯅꯕ ꯆꯠꯍꯜꯂꯨꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯐꯝꯐꯝ ꯊꯛꯇ ꯐꯝꯗꯨꯅ ꯍꯤꯗꯥꯛꯄꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯑꯁꯤꯕ ꯃꯤ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯤ ꯊꯥꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨꯅꯦ, ꯁꯝ ꯀꯛꯄꯤꯅꯅꯕ ꯑꯍꯩꯕ ꯁꯝ ꯀꯛꯄ ꯂꯩꯍꯧꯗꯕꯗꯒꯤ ꯃꯁꯝ ꯃꯅꯥ ꯃꯀꯣꯏ ꯃꯔꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯁꯥꯡꯍꯧꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯊꯧꯅ ꯊꯥꯖꯔꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯏ ꯁꯝ ꯀꯛꯄ ꯑꯃ ꯊꯥꯗꯕ ꯌꯥꯗ꯭ꯔꯦꯗꯅ꯫ ꯀꯔꯝ ꯇꯧꯅ ꯆꯠꯀꯅꯤ ꯑꯗꯨꯗꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ, ꯅꯅꯥꯏ ꯑꯩꯅ ꯆꯠꯄꯒꯨꯝꯅ ꯑꯁꯨꯝꯅ ꯆꯠꯀꯗꯕꯅꯤ ꯅꯤꯡꯊꯧ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯝ, ꯃꯩꯅꯆꯤꯡꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯁꯝ ꯀꯛꯄ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯝ ꯀꯛꯅꯅꯕ ꯈꯨꯠꯂꯥꯏ ꯎꯄꯨꯗꯨ ꯄꯨꯔꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯁꯥꯡ ꯑꯗꯨ ꯅꯣꯝꯂꯛꯄꯗꯒꯤ ꯃꯊꯛꯇꯒꯤ ꯃꯌꯥꯝꯅ ꯃꯩ ꯍꯩꯊꯗꯨꯅ ꯁꯝ ꯀꯛꯄ ꯐꯠꯇꯕ ꯑꯗꯨ ꯀꯣꯝ ꯃꯅꯨꯡꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯝ ꯀꯛꯄ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯟꯇ ꯂꯧꯁꯤꯡ ꯂꯥꯛꯇꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯃꯥꯕꯨ ꯐꯝꯅꯥꯏꯕ ꯍꯥꯞꯄꯤꯗꯨꯅ ꯂꯩꯄꯥꯛ ꯋꯥꯌꯦꯜ ꯇꯧꯕꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯅꯥꯏꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯅꯥꯏ ꯐꯠꯇꯕꯒꯤ ꯃꯈꯥ ꯄꯣꯜꯂꯨꯕ ꯃꯋꯥ ꯂꯧꯔꯨꯕ ꯅꯤꯡꯊꯧꯗꯣ ꯃꯤ ꯃꯥꯡꯍꯟꯕꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯈꯤꯗꯦ꯫ ꯃꯅꯥꯏ ꯐꯠꯇꯕ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈ꯭ꯔꯕꯗ ꯅꯤꯡꯊꯧꯗꯨ ꯃꯃꯩꯗ ꯚꯥꯞ ꯇꯥꯔꯛꯇꯨꯅ
ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ꯫